ꯍꯪꯒꯥꯝꯁꯦ ꯌꯨꯝꯗꯩ ꯄꯨꯔꯛꯄꯅꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯩ ꯄꯨꯔꯛꯄꯅꯦ ꯌꯦꯡꯒꯤ ꯐꯖꯅ ꯊꯥꯡꯒꯠꯂꯣ ꯁꯨꯃꯥꯏꯅ ꯌꯨꯡꯉꯨ ꯑꯩꯉꯣꯟꯗꯩꯅ ꯋꯥꯡꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧ ꯌꯨꯡꯉꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯁ ꯐꯖꯔꯦꯍꯦ ꯅꯪ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤꯅꯤ ꯁꯤꯁꯦ ꯌꯨꯝꯗ ꯊꯥꯕ ꯄꯥꯝꯗ ꯂꯥꯛꯄ ꯏꯄꯨꯖ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤ ꯃꯥꯜꯂꯦ ꯀꯥꯁ ꯀꯗꯩꯅꯣ ꯅꯪ ꯁꯤꯅ ꯑꯩꯈꯣꯏ ꯂꯟꯊꯣꯏꯕꯤ ꯑꯩꯈꯣꯏ ꯆꯦ ꯃꯆꯥ ꯌꯥ ꯂꯟꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯂꯟꯊꯣꯏꯕꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯆꯥ ꯊꯣꯏꯕꯤ ꯌꯥ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅ ꯀꯩꯅꯣ ꯏꯗꯣꯝꯆꯥ ꯊꯣꯡꯁꯦ ꯎꯇꯤ ꯑꯁꯪꯕ ꯁ꯭ꯄꯦꯁꯦꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯁꯤꯗꯤ ꯁ꯭ꯄꯦꯁꯦꯜ ꯔꯤꯀ꯭ꯋꯦꯁꯇ ꯍꯥꯎꯗꯧꯔꯦ ꯉꯁꯤꯗꯤ ꯍꯥꯎꯅꯤ ꯀꯩ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯝꯇ ꯁꯣꯝ ꯑꯣꯟꯁꯤꯜꯂꯣ ꯌꯦꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯃꯨꯟꯅ ꯌꯦꯡꯖꯦ ꯃꯄꯥꯗꯒ ꯃꯨꯟꯅ ꯌꯦꯡꯉꯤꯌꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯄꯝꯃꯦꯠꯇꯨ ꯔꯥꯁꯤ ꯂꯩꯕꯅꯤ ꯅꯣꯛꯄꯗ ꯀꯣ ꯇꯝꯕꯤ ꯑꯦꯛꯖꯥꯝ ꯆꯠꯈꯤꯌꯦ ꯂꯟꯊꯣꯏꯕꯤꯁꯤ ꯆꯥꯊꯣꯛꯀꯦ ꯂꯟꯊꯣꯏꯕꯤ ꯃꯔꯤꯅꯤ ꯋꯥꯠꯂꯤ ꯀꯗꯥꯏ ꯅꯣꯛꯑꯗꯅ ꯅꯪꯁꯨ ꯅꯪ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯖꯕꯁꯦ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯃꯛ ꯃꯌꯥꯒꯤꯁꯤꯗꯤ Welcome back to our channel. ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯈꯤꯇꯪ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯊꯤꯝ ꯑꯃ ꯑꯣꯏꯔꯅꯤꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯖꯁ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯎꯠꯆꯅꯤꯡꯅ ꯇꯧꯕꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤꯁꯦ ꯌꯥꯝꯅ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯄꯣꯠꯂꯝ ꯀꯩꯀꯥ ꯃꯣꯏ ꯂꯣꯏ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯂꯦꯠꯁ ꯒꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯍꯥꯟꯕꯁꯦꯀꯣ ꯁꯤꯁꯦ ꯁꯤꯗꯒꯤ ꯆꯪꯉꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯥꯛꯄꯅꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯨ ꯆꯥꯛꯁꯨ ꯀꯧꯕ ꯑꯗꯨꯒꯤ ꯁꯨꯝ ꯑꯩ ꯃꯇꯦꯛ ꯑꯃ ꯅꯝꯖꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯑꯩꯕꯨꯗꯤ ꯈꯪꯖꯔꯦꯕꯀꯣ ꯑꯗꯣ ꯚ꯭ꯌꯨꯋꯔꯁꯇꯁꯨ ꯈꯪꯅꯕ ꯁꯟꯖꯣꯏ ꯀꯧꯋꯦ ꯑꯩꯈꯣꯏ ꯆꯅꯨ ꯏꯟꯇꯔꯄ꯭ꯔꯥꯏꯁꯀꯤ ꯁꯣꯐꯥ ꯁꯥꯐꯝꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯚ꯭ꯌꯨꯋꯔꯁꯇꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯕ ꯍꯥꯏꯗꯤ ꯁꯣꯐꯥ ꯈꯛꯇꯪ ꯁꯥꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯁꯣꯐꯥꯅꯦ ꯑꯩꯈꯣꯏꯅ ꯁꯥꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯤ ꯄꯤꯌꯨ ꯐꯣꯝ ꯃꯦꯅꯨꯐꯦꯛꯆꯔ ꯁꯥꯏꯠꯅꯦ ꯃꯦꯅꯨꯐꯦꯛꯆꯔ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯐꯣꯝꯁꯤ ꯏꯁꯥꯅ ꯁꯨꯡꯖꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯇꯨꯅ ꯑꯩꯈꯣꯏ ꯁꯣꯐꯥꯒꯨꯝꯕ ꯑꯗꯒꯤ ꯀꯨꯁꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯥꯏꯠ ꯔꯣ ꯃꯦꯇꯔꯤꯌꯦꯜꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯥꯏꯠ ꯄ꯭ꯔꯗꯛꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯦꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯨ ꯔꯤꯄꯤꯌꯥꯔꯤꯡ ꯐꯦꯁꯤꯂꯤꯇꯤꯁꯨ ꯐꯪꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯅꯨ ꯏꯟꯇꯔꯄ꯭ꯔꯥꯏꯁꯦꯁꯁꯦ ꯀꯔꯤꯅꯣ ꯑꯦꯛꯖꯦꯛꯂꯤ ꯑꯩꯈꯣꯏ ꯁꯦꯝꯃꯤꯁꯤꯡꯁꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯥꯏꯇꯦꯝ ꯂꯣꯏꯅ ꯐꯪꯉꯦꯁꯨ ꯇꯥꯖꯩ ꯑꯗꯣ ꯀꯔꯤꯅꯣ ꯑꯝꯇ ꯁꯥꯂꯞꯅ ꯍꯥꯏꯕꯤꯌꯨ ꯂꯨꯍꯣꯡꯕꯒꯤ ꯑꯥꯏꯇꯦꯝ ꯎꯄꯨ ꯀꯥꯡꯊꯣꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ VIP ꯁꯣꯐꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯣ VIP ꯁꯣꯐꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯦꯅꯤ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯁꯥꯕ ꯉꯝꯃꯤ ꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏ ꯁꯥꯖꯩ ꯑꯗꯨꯒ ꯂꯣꯀꯦꯜ ꯃꯦꯗꯅꯤ ꯂꯣꯀꯦꯜ ꯃꯦꯗ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜ ꯃꯦꯗꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯩꯕ ꯌꯥꯗꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣই ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯑꯗꯨꯝ ꯁꯥꯏ ꯐ꯭ꯔꯦꯝ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯩ ꯑꯩꯈꯣই ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯝ ꯗꯦꯟꯁꯤꯇꯤ ꯀꯔꯝꯕ ꯗꯦꯟꯁꯤꯇꯤꯅꯣ ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯅ
ꯂꯣꯀꯦꯜ ꯃꯦꯠꯁꯤꯗ ꯀꯝꯄ꯭ꯂꯦꯟꯁꯤ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯁꯥꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯁꯣꯐꯥ ꯑꯣꯏꯔꯣ ꯕꯦꯠ ꯑꯣꯏꯔꯣ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯁꯥꯕꯁꯦ ꯀꯃꯥꯏꯅ ꯍꯧꯒꯦ ꯀꯔꯝꯕ ꯃꯑꯣꯡꯗꯒꯤ ꯍꯥꯟꯅ ꯁꯥꯕꯖꯥꯠꯅꯣ ꯑꯩꯗꯤ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯎꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯀꯤ ꯑꯣꯏꯅ ꯈꯔ ꯍꯥꯏꯕꯤꯌꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯀꯣꯛꯇꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯐꯥꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯁꯣꯐꯥꯁꯤ ꯑꯌꯥꯝꯕꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯎ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯩ ꯄ꯭ꯂꯥꯏꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝꯅ ꯂꯤꯛꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯎꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ ꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯎꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯁꯨꯝ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯟ ꯑꯣꯏꯅ ꯁꯨꯝ ꯆꯥꯗꯕ ꯀꯣ ꯃꯄꯥꯡꯒꯜ ꯈꯔ ꯀꯟꯕ ꯑꯗꯨꯅꯤ ꯃꯦꯟ ꯑꯣꯏꯔꯤꯁꯤ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯤ ꯁꯤꯖꯤꯟꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯜꯍꯥꯎꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯇꯣꯜꯍꯥꯎꯁꯤ ꯑꯗꯨꯝ ꯁꯨꯝ ꯆꯥꯗꯦ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 2 ꯁꯨꯔꯕ ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯔꯦꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯂꯥꯛꯈꯤꯗꯔꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯎꯁꯦ ꯑꯩꯈꯣꯏ ꯇꯣꯜꯍꯥꯎꯅꯤ ꯇꯣꯜꯍꯥꯎꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯗꯦ ꯑꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯇꯣꯜꯍꯥꯎ ꯁꯤꯖꯤꯟꯅꯩ ꯇꯣꯜꯍꯥꯎꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯃꯄꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯇꯔ ꯃꯦꯆꯤꯟ ꯂꯩꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯥꯏꯖ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯁꯥꯏꯖꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯄ꯭ꯂꯦꯅꯔ ꯃꯦꯆꯤꯟꯒꯤ ꯄ꯭ꯂꯦꯅꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯥꯏꯖꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯥꯏꯖ ꯃꯥꯟꯅꯅꯕ ꯑꯩꯈꯣꯏ ꯄ꯭ꯂꯦꯅꯔꯁꯤꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯒ ꯄ꯭ꯂꯦꯅꯔꯁꯤ ꯑꯩꯈꯣꯏ ꯇꯣꯛꯇꯅ ꯇꯧꯋꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯥꯏꯖꯁꯤ ꯑꯩꯈꯣꯏ ꯔꯦꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤꯗ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯐ꯭ꯔꯦꯝꯁꯤꯗ ꯑꯩꯈꯣꯏ ꯆꯟꯈꯠꯄ ꯍꯧꯋꯤ ꯆꯟꯈꯠꯄ ꯍꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯆꯟꯈꯠꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯅ ꯁꯨꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯈꯨꯠꯂꯥꯏ ꯀꯩꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯄꯨꯔꯥ ꯋꯥꯔꯛꯁꯣꯞꯅꯤ ꯄꯣꯠꯁꯤ ꯁꯤꯁꯤꯅꯤ ꯑꯩꯈꯣꯏꯁꯤ ꯎ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯁꯤ ꯑꯁꯤꯁꯤꯅ ꯑꯍꯥꯟꯕ ꯏꯁꯇ꯭ꯔꯛꯆꯔ ꯑꯍꯧꯕꯔꯕ ꯁꯤꯁꯦ ꯏꯁꯇ꯭ꯔꯛꯆꯔꯅꯤ ꯏꯁꯇ꯭ꯔꯛꯆꯔꯁꯤ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯔꯤꯡ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯐꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯄ꯭ꯔꯤꯡ ꯑꯩꯈꯣꯏꯒꯤꯀꯣ ꯖꯤꯛꯖꯥꯛ ꯁꯄ꯭ꯔꯤꯡ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯄ꯭ꯔꯤꯡꯁꯦ ꯁꯤꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯔꯕꯔꯁꯤ ꯑꯩꯈꯣꯏ ꯁꯄ꯭ꯔꯤꯡꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯩ ꯀꯅꯥꯒꯨꯝꯕ ꯁꯣꯐꯥ ꯁꯥꯕ ꯀꯥꯡꯕꯨ ꯈꯛꯇꯗꯤ ꯁꯤ ꯈꯛꯇꯪ ꯁꯤꯖꯤꯟꯅꯔꯒ ꯁꯄ꯭ꯔꯤꯡ ꯁꯤꯖꯤꯟꯅꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯁꯄ꯭ꯔꯤꯡ ꯁꯤꯖꯤꯟꯅꯔꯒ ꯁꯤ ꯈꯛꯇꯪ ꯁꯤꯖꯤꯟꯅꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯤꯁꯨ ꯑꯗꯨꯒ ꯁꯄ꯭ꯔꯤꯡꯁꯨ ꯑꯅꯤꯃꯛ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯅꯤꯃꯛ ꯁꯤꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯃꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗꯤ 5 ꯂꯥꯏꯟꯅꯤ 5 ꯂꯥꯏꯟꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯡꯕ ꯀꯩꯅꯣꯁꯤ 3 ꯂꯥꯏꯟꯁꯨ ꯂꯩꯅꯤ 3 ꯂꯥꯏꯟꯁꯤꯅ ꯈꯤꯇꯪ ꯃꯄꯥꯡꯒꯜ खर सोनबा अदुगुम्बने अदो कोइने सिजिनरे सिदि 5 लाइन 5 लाइन सि मपांगना नकनबा अदुगुम्बा रबरने ओ सिदा हापिजे सिदा हापिजे सुमाय हापगदेनेबा सुमाय हापि अदुगि मथक सिजिना करिनो बोइदे सिजिना कोइगी स्प्रिंग के हापदो सपोर्ट तोइनेबा सिजिना स्प्रिंग हाप मतुंग सिदा अमुकमुक हेना कन्ननबगे तमक्ता कोइसि अमुक सिजिनबने अदु लोरा मतुंग सिदा मथक सिदा कोइ नप्पो कोटपो नुगाइनबगे तमक्ता सी सारिजे कइनो मथुन मथुन जु लेइ करि ओदिनु सि सी कॉर्नर नि ओ सोफा की कॉर्नर ने बा ओ कॉर्नर ने एल शेप के कॉर्नर ने तो आइने लोंखलगा थमनी को ओ सिदि सोफा की कॉर्नर ने अब सी जिना कोइ साइड ता खुद थमनबदो रमनी मसे ड्रेस ओरकदोइनि दि ना थमनबगे तमक्ता ओके 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 ना मथक हापदो सिसिनि फ्रेम स्ट्रक्चर हान होबगी फ्रेम स्ट्रक्चर से कोइ सिसिनि ओ फर्स्ट की फ्रेम जे फर्स्ट की फ्रेम स्ट्रक्चर से कोइ सिनि ओ से उंगतनी ओ होइने उ जो क्वालिटी अदुम फबा माले को क्वालिटी फै सिलुमबगदी याम लुमना कोइ मी थांग बखोबगदी वादि जालो कमाय तोते जानो से सुखि दो को वादे अदुम मी होय मी ओखुम मरी गुम चंगी को कनबदी मकुन संहाप कांददी होय होय न तवे सिसिगि मथक सिदा कोइ स्प्रिंग लाकिनी स्प्रिंग ला मतुंग सिदा हाइबा सिगि फिल्म जों लाने सिगि फिल्म से सिजना अमो कोइ सेकंड स्टेप ओइदैनेबा सिगि फिल्म से ला मतुंग सिदा कोइ सिदगी दि कोइ फॉर्म न पहौरे कोइ गि फॉर्म सि कोइ सि नइ फॉर्म सि 32 डेंसिटी नि फॉर्म सि असने कन ममांग द लइ है फॉर्म से सिजना फॉर्म से ममरा कोइना फॉर्म सि कोइना ककना ना बंसिना ओ ककनाबा सेकंड फॉर्म कटर मशीन वर्टिकल कटर ने तो इससे कोइना अपाम साइज का दरकार ओलिबा साइज तो कोइ सिदि ककनी
Okay. ꯑꯩꯈꯣꯏ ꯃꯥꯏ ꯃꯥꯏꯒꯤ ꯑꯣ ꯐꯣꯝꯁꯦ ꯁꯨꯃꯥꯏꯅꯅꯦꯕ ꯐꯣꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯅꯞꯀꯗꯕꯒꯤ ꯃꯑꯣꯡ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯣꯏꯅ ꯀꯛꯑꯒ ꯑꯥ ꯃꯥꯏ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯊꯝꯃꯕꯅꯤ ꯑꯥ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯐ꯭ꯔꯦꯝ ꯃꯊꯛꯇ ꯑꯩꯈꯣꯏ ꯅꯞꯀꯗꯕꯅꯤ ꯎꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ 32 ꯗꯦꯟꯁꯤꯇꯤ ꯁꯤꯖꯤꯟꯅꯩ ꯎꯝ ꯑꯩꯈꯣꯏꯅ ꯐꯣꯝꯗ ꯎꯝ 32 ꯗꯦꯟꯁꯤꯇꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ 32 ꯈꯛꯇꯅꯤ 28 ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯀꯔꯥ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯑꯣꯡꯂꯤ 32 ꯈꯛꯇꯅꯤ ꯎꯝ 32 ꯗꯦꯟꯁꯤꯇꯤ 32ꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁ ꯑꯩꯈꯣꯏ ꯁꯣꯐꯥꯒꯨꯝꯕ ꯀꯩꯀꯥꯒꯤꯔꯕ ꯁꯣꯐꯥꯒꯤꯅꯤ ꯁꯣꯐꯥꯒꯤ ꯑꯣ ꯁꯣꯐꯥꯗ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨ ꯍꯣꯏ ꯃꯦꯇ꯭ꯔꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯗꯤ 32ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯦꯁꯁꯨ ꯁꯦꯝꯃꯤꯅꯤꯀꯣ ꯃꯦꯇ꯭ꯔꯦꯁꯁꯨ ꯑꯩꯈꯣꯏ ꯁꯦꯝꯃꯦ ꯚ꯭ꯌꯨꯋꯔꯁ ꯍꯥꯏꯖꯒꯦ ꯃꯦꯇ꯭ꯔꯦꯁꯁꯨ ꯁꯦꯝꯃꯦ ꯌꯥꯎꯔꯤꯅꯤ ꯃꯦꯇ꯭ꯔꯦꯁ ꯔꯤꯄꯤꯌꯥꯔꯤꯡ ꯂꯣꯏꯅ ꯂꯩ ꯀꯣ ꯔꯤꯄꯦꯌꯔꯤꯡꯁꯨ ꯇꯧꯕ꯭ꯔꯣ ꯍꯥꯏꯁꯦ ꯔꯤꯄꯤꯌꯥꯔꯤꯡꯁꯨ ꯇꯧꯋꯤ ꯔꯤꯄꯦꯌꯔꯤꯡꯁꯨ ꯇꯧꯕ ꯃꯦꯇ꯭ꯔꯦꯁ ꯑꯅꯧꯕ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯁꯤꯗꯩ ꯑꯗꯨꯝ ꯐꯪꯒꯅꯤꯕ ꯃꯦꯇ꯭ꯔꯦꯁꯁꯤꯁꯨ ꯑꯩꯈꯣꯏ ꯁꯥꯏꯖ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝꯕ ꯍꯥꯏꯔꯒꯁꯨ ꯂꯣꯏꯅ ꯑꯣꯔꯗꯔꯗ ꯂꯧꯕ ꯌꯥꯔꯦ ꯍꯣꯏ ꯍꯣꯏ ꯂꯧꯕ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤꯗꯗꯤ ꯏꯄꯤ ꯐꯣꯝ ꯏꯄꯤ ꯐꯣꯝ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯇ꯭ꯔꯦꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯗꯕ ꯏꯄꯤ ꯐꯣꯝꯁꯤ ꯃꯁꯤ ꯌꯥꯎꯔꯒꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯩ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯞꯇꯦ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯄꯤ ꯐꯣꯝꯒꯨꯝꯕ ꯑꯁꯤ ꯏꯄꯤ ꯍꯥꯏꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯄꯤ ꯐꯣꯝ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯐꯣꯝ ꯃꯈꯜ ꯑꯃꯅꯦ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯐꯠꯇꯕ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯕ ꯑꯣꯏꯕꯒ ꯑꯣ ꯑꯗꯨꯒꯨꯝꯕ ꯐꯣꯝꯅꯤ ꯏꯄꯤ ꯍꯥꯏꯔꯒ ꯈꯪꯅꯩꯀꯣ ꯎꯝ ꯑꯗꯨ ꯃꯔꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯃꯦꯇ꯭ꯔꯦꯁꯁꯦ ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯎꯕꯁꯤꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯕ ꯑꯗꯨꯝ ꯀꯨꯠꯊꯔꯛꯄ ꯅꯝꯊꯔꯛꯄꯒꯤ ꯀꯩꯅꯣꯁꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯤ ꯍꯥꯞꯇꯦ ꯑꯩꯈꯣꯏꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯐꯣꯝ ꯍꯩꯅꯅꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯀꯦꯃꯤꯀꯦꯜ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯣꯝꯁꯦ ꯑꯩꯈꯣꯏꯅ ꯍꯩꯕꯅꯤ ꯍꯩꯔꯕ ꯃꯇꯨꯡꯁꯤꯗ ꯁꯤꯒꯤ ꯐꯣꯝꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯁꯥꯏꯖꯁꯤꯗ ꯑꯩꯈꯣꯏ ꯃꯣꯟ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯂꯣꯏ ꯐꯪꯉꯤꯀꯣ ꯃꯣꯟꯁꯨ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠꯁꯤꯡꯁꯦ ꯑꯅꯝꯕ ꯅꯠꯇꯦ ꯂꯣꯏꯅ ꯐꯪꯉꯦ ꯁꯤꯗꯩꯁꯤꯗ ꯑꯣꯀꯦ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯗꯤꯋꯥꯟ ꯁꯣꯐꯥꯒꯤꯅꯤ ꯀꯣ ꯗꯤꯋꯥꯟ ꯁꯣꯐꯥꯁꯤ ꯗꯤꯋꯥꯟ ꯁꯣꯐꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯦꯜꯕꯝꯗ ꯀꯩꯀꯥꯗꯒ ꯌꯥꯎꯅꯕꯗꯣ ꯑꯣꯏꯖꯥꯠꯂꯣ ꯂꯨꯍꯣꯡꯕꯗꯒ ꯁꯣꯐꯥꯁꯤ ꯂꯨꯍꯣꯡꯕꯗ ꯍꯩꯖꯤꯡꯄꯣꯠꯇꯒ ꯀꯦꯛ ꯀꯛꯐꯝ ꯀꯔꯤ ꯀꯔꯥꯒ ꯁꯦꯝꯕ ꯈꯣꯠꯄꯒ ꯇꯧꯕ ꯑꯣ ꯑꯗꯨꯒꯨꯝꯕ ꯗꯦꯀꯣꯔꯦꯁꯟ ꯁꯦꯝꯕꯒꯤ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯣꯐꯥꯁꯦ ꯑꯗꯨꯒꯨꯝꯕ ꯁꯣꯐꯥꯅꯤ ꯗꯤꯋꯥꯟ ꯁꯣꯐꯥꯒꯤꯁꯤ ꯃꯅꯤꯡꯒꯤ ꯑꯗꯨꯒ ꯗꯤꯋꯥꯟ ꯁꯣꯐꯥꯁꯤꯅ ꯁꯤꯠꯅꯤ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕꯒꯤ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯕꯒꯤ ꯀꯩꯅꯣꯅꯤ ꯑꯣ ꯁꯤ ꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯌꯨꯝꯈꯠꯂꯛꯑꯀꯥꯟꯗ ꯍꯦꯟꯅ ꯈꯪꯒꯅꯤꯕ ꯃꯈꯣꯡꯒ ꯄꯥꯜꯂꯛꯑꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯒꯣꯜꯗꯟ ꯀꯂꯔꯒ ꯌꯥꯎꯔꯒ ꯁꯤꯁꯤꯅ ꯐꯥꯏꯅꯦꯜ ꯇꯆꯑꯞ ꯑꯣꯏꯔꯝꯃꯅꯤ ꯁꯤꯁꯤꯅꯀꯣ ꯁꯤ ꯑꯣꯔꯗꯔꯗ ꯂꯩꯔ ꯁꯤ ꯂꯩꯔꯤꯁꯦ ꯃꯤꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕ ꯃꯤꯅ ꯑꯣꯔꯗꯔ ꯇꯧꯕ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯅꯠꯇꯕꯗꯤ ꯍꯥꯏꯗꯤ ꯁꯤꯖꯟ ꯃꯇꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯣꯔꯗर ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯕ ꯉꯝꯗꯦ ꯑꯣꯔꯗꯔꯗꯨ ꯈꯤꯇꯪ ꯄꯥꯏꯅ ꯍꯣꯠꯅꯕꯗ ꯑꯗꯣ ꯁꯤꯖꯟ ꯃꯇꯝꯗꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ 20 ꯗꯦꯖ 30 ꯗꯦꯖ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯏꯟꯐꯣꯔꯝ ꯑꯃ ꯄꯤꯔꯀꯥꯟꯗꯀꯣ ꯕꯨꯛꯀꯤꯡ ꯑꯃ ꯇꯧꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯈꯤꯇꯪ ꯐꯪꯕ ꯈꯨꯗꯣꯡ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯗꯨꯝ ꯃꯃꯜ ꯌꯥꯝꯅ ꯇꯥꯅ ꯑꯗꯨꯝ ꯊꯥꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯔꯤꯕ ꯈꯨꯠꯁꯨꯃꯟꯁꯤꯡ ꯈꯛꯇꯪ ꯍꯥꯏꯗꯤ ꯏꯁꯥꯅ ꯁꯥꯔꯒ ꯏꯁꯥꯅ ꯌꯣꯟꯕꯅꯤꯅ ꯃꯗꯨ ꯇꯣꯉꯥꯟꯕ ꯁꯣꯔꯨꯝꯗ ꯄꯤꯔꯀꯥꯟꯗ ꯁꯣꯔꯨꯝꯅ ꯃꯊꯪ ꯌꯣꯟꯈꯤꯕ ꯄꯣꯠ ꯅꯠꯇꯕꯅꯤ나 ꯏꯁꯥꯅ ꯁꯥꯖꯔꯒ ꯏꯁꯥꯅ ꯌꯣꯟꯕꯅꯤꯅ ꯁꯨꯞꯅꯇꯪꯒꯤ ꯑꯩꯈꯣꯏꯅ ꯇꯣꯡꯍꯧꯔꯤꯕ ꯄ꯭ꯔꯣꯐꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯈꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝ ꯍꯣꯡꯅ ꯐꯪꯒꯅꯤ ꯑꯁꯤꯗ ꯃꯌꯥꯝꯁꯤꯗ ꯁꯤ ꯃꯦꯗ ꯏꯟ ꯃꯅꯤꯄꯨꯔ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯃꯦꯗ ꯏꯟ ꯃꯅꯤꯄꯨꯔꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯗꯛꯁꯟ ꯂꯩꯖꯔꯕꯅꯦ ꯁꯤꯒꯨꯝꯕ ꯀꯩꯀꯥ ꯁꯥꯕꯁꯦ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯀꯔꯤꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯏꯕ ꯁꯣꯐꯥꯁꯤꯡꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯑꯗꯨꯝ ꯅꯣꯞꯇ꯭ꯔꯕꯅꯦ ꯑꯗꯨꯝ ꯑꯗꯨꯒ ꯃꯃꯟꯗ ꯍꯥꯏꯔꯨꯔꯒꯗꯤ ꯑꯦꯚꯔꯦꯖ 50% ꯃꯨꯛꯇꯤ ꯂꯦꯁ ꯑꯣꯏꯒꯅꯤ 50% ꯑꯃ ꯂꯦꯁ ꯑꯣꯏꯅꯤꯕ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯁꯣꯔꯨꯝꯗꯒꯤ ꯀꯩꯀꯥ ꯂꯩꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯗꯩ ꯍꯟꯊꯅꯤꯕ ꯑꯗꯨꯒ ꯃꯃꯟꯗꯗꯤ 50% ꯑꯗꯨꯒ ꯐ꯭ꯔꯦꯝ ꯏꯁꯇ꯭ꯔꯛꯆꯔ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯕ ꯍꯦꯟꯒꯅꯤ ꯐ꯭ꯔꯦꯝ ꯀꯟꯕ ꯍꯦꯟꯒꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯝ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯐꯕ ꯍꯦꯟꯒꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯃꯤꯒꯤ ꯋꯥꯈꯜꯗ ꯂꯣꯀꯦꯜ ꯃꯦꯗ ꯍꯥꯏꯕꯁꯤꯅ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯑꯃꯗ ꯆꯠꯈꯤꯕ ꯋꯥꯅꯤ ꯂꯝꯁꯟꯅ ꯃꯁꯤ ꯁꯥꯡꯉꯦ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯀꯜꯂꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯅꯕꯗꯣ ꯃꯤꯅ ꯐꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯨꯕꯨ
ꯑꯗꯨꯝ ꯐꯤꯅꯤꯁꯤꯡꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯄꯥꯡꯒꯜꯗ ꯑꯣꯏꯔꯣ ꯂꯥꯁꯇꯤꯡꯒꯤ ꯑꯣꯏꯔꯣ ꯑꯗꯨꯝ ꯏꯁꯥ ꯂꯥꯛꯑꯒ ꯈꯪꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯔ ꯄꯨꯡꯉꯥꯏꯗ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯏꯁꯥꯅ ꯆꯠꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯁꯦ ꯁꯤ ꯈꯛꯇꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄꯁꯨ ꯀꯩꯀꯩ ꯄꯥꯏꯔꯤꯒꯦ ꯀꯔꯤ ꯁꯣꯐꯥ ꯑꯔꯣꯏꯕ ꯐꯥꯏꯅꯦꯜꯅꯦꯕ ꯑꯗꯨꯗꯣ ꯑꯗꯨꯗꯤ ꯌꯦꯡꯁꯦ ꯑꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯄꯥꯟ ꯂꯝꯒꯤꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯣꯐꯥ ꯑꯩꯈꯣꯏ ꯇꯨꯅꯕ꯭ꯔꯥ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯨꯅꯅꯕꯅꯤ ꯇꯨꯅꯕ ꯃꯦꯆꯤꯟ ꯀꯩꯀꯥ ꯂꯩꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯄꯨꯒꯗꯕ ꯁꯣꯐꯥꯅꯤ ꯁꯤꯁꯤꯅ ꯁꯤ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤꯔꯥ ꯑꯣꯔꯗꯔ ꯁꯤ ꯇꯧꯔꯕꯅꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯃꯨꯛꯀ ꯑꯣꯏꯗꯣꯏꯖꯥꯠꯅꯣ ꯁꯤ ꯇꯧꯔꯤꯁꯦ ꯁꯤ ꯃꯌꯥꯝ ꯌꯦꯡꯕꯗꯗꯤ ꯃꯆꯨꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨ ꯑꯣꯏꯌꯦ ꯁꯤꯁꯦ ꯄ꯭ꯔꯥꯏꯁꯁꯤ ꯑꯩꯈꯣꯏꯅ ꯇꯦꯕꯜꯒ ꯀꯔꯤꯒ ꯑꯗꯨꯝ ꯕꯤꯂꯣ 40ꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯐꯪꯕꯤꯔꯒꯅꯤ 40ꯒꯤ ꯃꯈꯥꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯀꯩꯀꯥꯁꯨ ꯌꯥꯎꯈꯤꯗ꯭ꯔꯥ ꯁꯦꯟꯇꯔ ꯇꯦꯕꯜ ꯂꯥꯛꯈꯤꯅꯤ ꯑꯣ ꯑꯗꯨꯒ 40ꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨ ꯁꯤꯗ ꯀꯨꯁꯟ ꯂꯥꯛꯈꯤꯅꯤ ꯀꯨꯁꯟꯁꯤꯡꯗꯣ ꯑꯉꯥꯡꯁꯤꯡꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯨꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯦꯛꯀꯤꯡ ꯇꯧꯔꯝꯗꯥꯏꯗ ꯂꯧꯁꯤꯜꯂꯒ ꯑꯣꯏꯅ ꯄꯨꯟꯅ ꯄꯦꯛ ꯇꯧꯋꯦ ꯂꯦꯗꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯤꯕꯣ ꯂꯦꯗꯔꯁꯤ ꯁ꯭ꯋꯦꯠꯅꯦ ꯑꯣ ꯂꯦꯗꯔ ꯄꯨꯔꯥ ꯅꯠꯇꯦ ꯃꯣꯟ ꯂꯥꯎꯕꯗꯨꯅꯤꯅꯦ ꯃꯣꯟ ꯂꯥꯎꯕꯁꯤ ꯁ꯭ꯋꯦꯠꯅꯦ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯂꯦꯗꯔꯅꯦ ꯂꯦꯗꯔꯒ ꯁ꯭ꯋꯦꯠꯀ ꯃꯤꯛꯁꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯌꯥꯝ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯌꯦꯡꯕꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯦꯡꯕꯗꯀꯣ ꯃꯌꯥꯝ ꯁꯨꯝ ꯎꯠꯆꯔꯛꯀꯦꯕꯀꯣ ꯈꯨꯠꯁꯦ ꯌꯥꯝ ꯆꯦꯠꯅ ꯐꯖꯅ ꯃꯥꯒꯤꯁꯦ ꯁꯥꯏꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯌꯥꯝ ꯇꯣ ꯑꯗꯣ ꯍꯦꯟꯅ ꯂꯥꯛꯑꯒ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯁꯤ ꯁꯦꯝ ꯄ꯭ꯔꯗꯛꯁꯤꯗꯤ ꯐꯪꯉꯔꯣꯏꯀꯣ ꯃꯤꯒꯤ ꯑꯣꯔꯗꯔꯅꯤꯅ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯝ ꯁꯤ ꯅꯠꯇꯕ ꯑꯇꯩ ꯑꯁꯥꯕ ꯀꯩꯀꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯁꯤ ꯅꯠꯇꯕ ꯁꯣꯔꯨꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗꯁꯨ ꯑꯗꯨꯒꯤ ꯁꯣꯔꯨꯝꯗꯁꯨ ꯂꯥꯛꯑꯒ ꯗꯥꯏꯔꯦꯛ ꯌꯦꯡꯖꯕ ꯌꯥꯏꯑꯕ ꯑꯗꯨꯅꯤ ꯇꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯁꯤꯗ ꯃꯆꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯁꯤꯒꯤ ꯐꯣꯝ ꯑꯀꯛꯄ ꯑꯇꯨꯕꯁꯤꯡꯅꯦ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯇꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯃꯌꯥꯝꯀꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯅꯨ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯍꯥꯏꯔꯤꯁꯦ ꯁꯣꯝꯗ ꯂꯩꯔꯦ ꯄ꯭ꯔꯣꯚꯥꯏꯗꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯆꯟꯁꯤꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥꯁꯦ ꯍꯥꯏꯗꯤ ꯁꯣꯐꯥ ꯈꯛꯇꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯖꯕꯩ ꯋꯥꯅꯤ ꯁꯣꯐꯥ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯁꯨ ꯀꯩꯀꯥꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯔꯤ ꯍꯥꯏ ꯑꯗꯣ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯍꯥꯏꯕꯤꯌꯨ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯥꯏꯅꯦꯜ ꯂꯣꯏꯔꯒꯅ ꯗꯤꯂꯤꯚꯔꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯁꯣꯐꯥ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯗꯣ ꯑꯗꯨꯗꯨꯒꯤ ꯃꯊꯛꯇ ꯀꯨꯁꯟ ꯀꯩꯀꯩ ꯂꯣꯏ ꯍꯥꯞꯄꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜ ꯀꯨꯁꯟꯁꯨ ꯆꯜꯂꯒ ꯐꯖꯅ ꯀꯝꯄ꯭ꯂꯤꯠ ꯀꯨꯁꯟꯁꯨ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯅ ꯂꯣꯏ ꯄꯦꯛꯀꯤꯡ ꯀꯩꯀꯩ ꯂꯣꯏ ꯇꯧꯈꯤꯗꯣꯏꯅꯦ ꯀꯨꯁꯟ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯝꯕꯅ ꯌꯨꯝꯒꯤꯒꯨꯝꯕ ꯄꯤꯕꯁꯤꯗꯤ ꯄꯦꯛꯀꯤꯡꯁꯤꯗꯤ ꯄꯥꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯧꯕ ꯁꯨꯝ ꯊꯥꯔꯨꯗꯧꯕꯅꯤꯅꯀꯣ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤꯒꯨꯝꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯄꯦꯛꯀꯤꯡ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯀꯨꯁꯟ ꯍꯥꯞꯄꯛꯀꯅꯤ ꯄꯦꯛꯀꯤꯡ ꯇꯧꯒꯅꯤ ꯑꯗꯩ ꯇꯦꯕꯜꯒꯤ ꯒ꯭ꯂꯥꯁ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯍꯥꯞꯄꯒ ꯀꯝꯄ꯭ꯂꯤꯠ ꯑꯗꯨꯝ ꯄꯤꯈꯤꯗꯣꯏꯅꯦ ꯑꯗꯣ ꯗꯤꯂꯤꯚꯔꯤꯁꯦ ꯏꯁꯥꯅ ꯂꯧꯕ ꯂꯥꯛꯆꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯗꯤꯂꯤꯚꯔ ꯁꯥꯔꯚꯤꯁꯁꯨ ꯇꯧꯋꯦ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯗꯨꯝ ꯗꯤꯂꯤꯚꯔ ꯁꯥꯔꯚꯤꯁ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯐꯥ ꯑꯇꯩꯒ ꯍꯥꯏꯅꯔꯗꯤ ꯌꯥꯝ ꯍꯣꯡꯅ ꯊꯥꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯐ꯭ꯔꯤ ꯗꯤꯂꯤꯚꯔꯗꯤ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯗꯤꯂꯤꯚꯔ ꯆꯥꯔꯖꯁꯤꯅ ꯃꯁꯥꯅ ꯑꯗꯨꯝ ꯇꯧꯖꯕ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯅꯛꯄ ꯂꯥꯞꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯗꯤꯁꯇꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯐꯥꯎꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯌꯣꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯦ 1,800ꯇꯩꯅ 2,002K ꯐꯥꯎꯕ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯈꯔ ꯍꯥꯏꯊꯔꯒꯅ ꯃꯥꯒꯤ ꯗꯤꯁꯇꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ 2,300 ꯍꯥꯞꯄ ꯑꯗꯒꯤ 2,500ꯃꯨꯛ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯔꯣꯝ ꯁꯥꯏꯠꯁꯤꯅ 2,700-1,900 ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯤꯂꯤꯚꯔ ꯁꯥꯔꯚꯤꯁꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯃꯣꯏꯅ ꯂꯧꯕ ꯂꯥꯛꯆꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯑꯗꯨꯒ ꯃꯁꯥꯅ ꯂꯥꯛꯆꯔꯒ ꯁꯤꯗ ꯌꯦꯡꯉꯒ ꯑꯣꯔꯗꯔ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯤꯗ ꯑꯣꯟꯂꯤ ꯑꯣꯟꯂꯥꯏꯟꯗ ꯍꯥꯏꯗꯤ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯗꯤꯖꯥꯏꯟ ꯀꯩꯀꯩ ꯐꯣꯟꯗ ꯊꯥꯅꯔꯒ ꯀꯝꯄ꯭ꯂꯤꯠ ꯃꯆꯨ ꯄꯦꯃꯦꯟ ꯂꯣꯏꯅꯃꯛ ꯐꯣꯟꯗ ꯇꯧꯔꯒ ꯇꯧꯕꯅꯁꯨ ꯑꯌꯥꯝꯕ 70% ꯃꯨꯛꯇꯤ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯟꯂꯥꯏꯟ ꯉꯥꯛꯇꯅꯦ ꯃꯁꯥ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯤꯗ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯕꯁꯨ ꯌꯥꯔꯦ ꯄꯦꯃꯦꯟ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯂꯣꯏ ꯇꯧꯅꯕ ꯌꯥꯔꯦ ꯂꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏꯅꯃꯛ ꯃꯁꯥ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯤꯗ ꯇꯧꯕꯁꯦ 70% ꯃꯨꯛꯇꯤ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ ꯍꯥꯏꯗꯤ ꯃꯁꯥ ꯂꯥꯛꯄꯗꯤ ꯌꯥꯝꯗꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯍꯥꯏꯊꯔꯒ ꯂꯩꯕ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯩ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯃꯣꯏꯔꯥꯡꯅꯦ ꯍꯥꯏꯕꯗ ꯑꯁ ꯂꯥꯞꯄꯦꯍꯦꯅ ꯇꯧꯔꯛꯀꯅꯤꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟ ꯉꯥꯛꯇ ꯑꯌꯥꯝꯕꯗꯤ ꯇꯧꯋꯦ
ꯑꯩꯗꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝꯁꯤꯡꯒꯤ ꯇꯥꯔꯒ ꯆꯅꯨ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯏꯔꯤꯁꯦ ꯆꯅꯨꯅꯒ ꯊꯣꯟꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯤ ꯑꯩ ꯃꯤꯡ ꯆꯅꯨꯒꯁꯨ ꯀꯩꯀꯩ ꯃꯔꯤ ꯄꯛꯇꯦꯀꯣ ꯑꯩꯒꯤ ꯃꯤꯡꯗꯁꯨ ꯆꯅꯨꯒꯨꯝꯕ ꯄꯛꯄ ꯈꯣꯠꯄ ꯀꯩꯝꯇ ꯌꯥꯎꯗꯦ ꯑꯗꯣ ꯆꯅꯨ ꯑꯣꯏꯅ ꯊꯣꯟꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯆꯅꯨ ꯃꯌꯥꯝꯗ ꯃꯣꯏꯗ ꯗꯤꯗꯤꯀꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯍꯥꯟꯕꯁꯤꯗ ꯐꯣꯝ ꯍꯩꯔꯤꯀꯥꯟꯗ ꯃꯦꯇ꯭ꯔꯦꯁ ꯌꯥꯎꯔꯝꯃꯦꯕꯀꯣ ꯂꯨꯍꯣꯡꯕꯒꯤ ꯃꯦꯇ꯭ꯔꯦꯁ ꯑꯗꯒꯤ ꯐꯤꯖꯪꯁꯨ ꯌꯥꯎꯋꯦꯕ ꯂꯨꯍꯣꯡꯕꯒꯤ ꯗꯦꯀꯣꯔꯦꯁꯟꯒꯤ ꯐꯤꯖꯪ ꯑꯗꯨꯒ ꯁꯣꯐꯥꯒꯨꯝꯕꯁꯦ ꯑꯌꯥꯝꯕꯅ ꯑꯎꯟꯄꯣꯠꯀꯤ ꯀꯩꯅꯣ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯣꯔꯗꯔꯁꯦ ꯑꯗꯨ ꯃꯣꯏꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯅꯨ ꯃꯌꯥꯝꯗꯨꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯣ ꯗꯦꯗꯤꯀꯦꯠ ꯍꯥꯏꯇꯥꯔꯦ ꯇꯧꯕꯒꯤꯅꯦꯕ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯋꯥꯔꯀꯔ ꯀꯩꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯍꯦꯟꯅ ꯌꯥꯎꯋꯦꯅꯁꯨ ꯇꯥꯏ ꯅꯨꯄꯤ ꯃꯆꯥ ꯃꯣꯏ ꯑꯅꯤ ꯈꯛꯇꯅꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯐꯤ ꯇꯨꯕꯒꯤꯀꯣ ꯑꯗꯣ ꯑꯅꯤ ꯈꯛꯇꯔ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯁꯣꯐꯥ ꯊꯝꯕꯗꯣ ꯎꯝ ꯑꯗꯨ ꯃꯅꯨꯡꯗꯨꯗ ꯇꯨꯍꯜꯂꯝꯕꯅꯦꯕ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯃꯩꯁꯦ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗꯨꯏ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯇꯋꯔ ꯂꯩꯕ ꯑꯃ ꯌꯥꯎꯕ ꯑꯗꯨꯏ ꯇꯋꯔꯒꯤꯗꯤ ꯑꯗꯨꯝ 24 hour ꯃꯩ ꯂꯩꯗꯅ ꯃꯦꯆꯤꯟꯗꯣ ꯊꯥꯡꯉꯒ ꯃꯣꯏꯗ ꯑꯣꯏꯅ ꯇꯨꯍꯜꯂꯕ ꯃꯌꯨꯝꯗ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯃꯩꯗꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯅꯨ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯁꯦ 2019ꯒꯤ ꯅꯣꯕꯦꯝꯕꯔꯗꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ 2019 ꯅꯣꯕꯦꯝꯕꯔ 2019ꯗꯒꯤ ꯁꯔꯚꯤꯁ ꯇꯧꯈꯤꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯐꯣꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯦꯆꯤꯟꯁꯤꯅ ꯐꯣꯝ ꯀꯛꯄꯒꯤꯅꯦ ꯑꯗꯣ ꯃꯦꯆꯤꯟ ꯀꯩꯀꯩꯁꯦ ꯂꯧꯕꯗ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯉꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯕꯦꯡ ꯀꯔꯤ ꯀꯔꯥ ꯑꯃꯠꯇꯅ ꯐꯥꯏꯅꯥꯟꯁ ꯇꯧꯕꯤꯕꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯍꯣꯏ ꯁꯔꯀꯥꯔꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯨꯕꯗꯤ ꯂꯩꯇꯦ ꯍꯥꯏꯁꯦ ꯁꯔꯀꯥꯔꯒꯤ ꯕꯦꯡꯗꯗꯤ ꯆꯠꯂꯦ ꯃꯣꯏꯗ ꯇꯧꯕꯒꯨꯝꯕꯅꯦ ꯑꯃꯔꯣꯝꯗꯗꯤ ꯑꯗꯣ ꯕꯦꯡꯅꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯄꯥꯏꯔꯒ ꯇꯧꯕ ꯅꯠꯇꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯄꯩꯁꯥꯁꯤꯡꯗꯨꯁꯨ ꯃꯦꯆꯤꯟꯗ ꯂꯣꯏꯅꯃꯛ ꯆꯪꯁꯟꯈ꯭ꯔꯦꯕ ꯑꯌꯥꯝꯕꯅ ꯆꯥꯎꯊꯣꯛꯅꯤꯡꯕꯗꯤ ꯌꯥꯝꯃꯦ ꯄꯣꯠꯁꯦ ꯆꯥꯎꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯇꯩ ꯑꯇꯩ ꯂꯧꯅꯤꯡꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯁꯤꯒꯤ ꯐꯤ ꯅꯨꯡ ꯀꯩꯀꯥꯗꯨꯁꯨ ꯄꯨꯂꯞ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛ 3-4 ꯊꯥꯗꯔꯒ ꯂꯧꯔꯒ ꯁꯤꯗ ꯃꯌꯥꯝ ꯑꯃꯨꯛ ꯍꯦꯟꯅ ꯍꯣꯡꯅ ꯊꯥꯕ ꯉꯝꯒꯅꯤꯕ ꯄꯣꯠꯁꯦ ꯑꯗꯨꯒꯨꯝꯕꯗꯣ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯇꯧꯕ ꯐꯤꯕꯝꯗ ꯂꯩꯕꯗꯣ ꯑꯗꯣ ꯂꯣꯟꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩꯈꯣꯏ SBIꯅꯁꯨ ꯂꯥꯛꯄꯤꯔꯝꯃꯦꯀꯣ SBIꯒꯤ ꯃꯦꯅꯦꯖꯔ ꯃꯁꯥꯃꯛꯅ ꯑꯗꯣ ꯑꯗꯨꯕꯨꯗꯤ ꯍꯣꯏ ꯗꯥꯎ ꯌꯥꯈꯤꯗꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤꯅ ꯂꯣꯟꯗꯣ ꯁꯦꯡꯁꯟ ꯇꯧꯕꯤꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯥꯡꯒꯤ PNBꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ DICꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ DICꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯃꯣꯏꯅ ꯂꯣꯟꯁꯦ ꯑꯦꯄ꯭ꯔꯨቭ ꯇꯧꯕꯤꯔꯛꯑꯦꯕ ꯕꯦꯡꯅ ꯑꯃꯨꯛ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯀꯦꯔꯒ ꯑꯃꯨꯛ ꯂꯥꯛꯄꯤꯗꯔꯦ ꯑꯗꯨꯁꯨ ꯉꯁꯤꯃꯛꯇꯁꯨ ꯑꯃꯨꯛ DICꯒꯤ ꯍꯟꯗꯛ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯃꯨꯛ PNBꯗ ꯑꯃꯨꯛꯀ ꯃꯣꯏꯅ ꯑꯃꯨꯛ ꯂꯣꯟꯁꯦ ꯑꯃꯨꯛ ꯊꯥꯗꯔꯛꯄꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯑꯩꯒꯤ ID ꯄ꯭ꯔꯨꯐ ꯀꯔꯤ ꯀꯔꯥ ꯑꯦꯗ꯭ꯔꯦꯁꯇꯤ ꯂꯣꯏꯅ ꯃꯥꯏ ꯏꯄꯥꯝꯒꯤꯗ ꯂꯩꯗꯅꯀꯣ ꯏꯄꯥꯝꯁꯨ ꯁꯤꯒ ꯏꯅꯛ ꯅꯛꯅ ꯑꯩꯈꯣꯏ ꯏꯄꯥꯝꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯉꯥꯡꯈ꯭ꯋꯥꯏ ꯆꯤꯡꯉꯦꯕ ꯉꯥꯡꯈ꯭ꯋꯥꯏ ꯆꯤꯡꯉꯦ ꯏꯅꯛ ꯅꯛꯅꯕ ꯗꯤꯁꯇꯦꯟꯁꯅꯦ ꯏꯄꯥꯝꯁꯨ ꯑꯗꯣ ꯏꯄꯥꯝꯗ ꯑꯩꯒꯤ ꯁꯣꯔꯨꯝꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯏꯄꯥꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯂꯩꯕꯅꯤꯅ ꯉꯔꯥꯡꯁꯨ ꯃꯣꯏ ꯏꯄꯥꯝꯗ ꯂꯥꯛꯄꯤꯔꯝꯃꯦ ꯏꯟꯁꯄꯦꯛꯁꯟꯁꯦ ꯑꯗꯣ ꯏꯄꯥꯝꯗꯗꯤ ꯗꯨꯀꯥꯟ ꯈꯛꯇꯅꯦ ꯁꯤꯗ ꯐꯦꯛꯇꯔꯤꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯣꯅ ꯍꯥꯏꯖꯕ ꯆꯠꯂꯨꯕꯅꯦ ꯉꯁꯤꯁꯦ ꯕꯦꯡꯗ ꯑꯗꯣ ꯑꯦꯗ꯭ꯔꯦꯁ ꯃꯥꯟꯅꯗꯕꯅꯤꯅ ꯌꯥꯔꯣꯏ ꯔꯤꯖꯦꯛ ꯆꯠꯂꯦ ꯅꯣꯏꯒꯤꯗꯣ ꯌꯥꯔꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯗꯥꯎ ꯌꯥꯗꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗꯤ ꯁꯤꯗ ꯈꯪꯗꯕꯅꯤꯅ ꯂꯥꯛꯄꯤꯗ꯭ꯔꯤꯕ ꯃꯣꯏꯅ ꯂꯥꯛꯑꯕꯨꯗꯤ ꯍꯣꯏ ꯃꯦꯆꯤꯟ ꯀꯩ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯇꯦꯡ ꯇꯝꯕꯤꯕꯕꯨꯗꯤ ꯄꯥꯡꯕꯤꯒꯦ ꯈꯜꯂꯛꯄꯕꯨꯗꯤ ꯌꯥꯏꯀꯣ ꯑꯗꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯥꯛꯄꯤ ꯑꯩꯈꯣꯏꯅꯁꯨ ꯁꯪꯒ ꯂꯩꯇꯕꯅꯤꯅ ꯀꯅꯥꯝꯇꯁꯨ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯁꯨ ꯉꯝꯃꯨꯗꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯪꯒꯗꯁꯨ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯁꯪꯒ ꯄꯪꯒ ꯂꯩꯇꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯇ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯦꯛ ꯇꯦꯛ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯨꯔꯤꯁꯤꯁꯨ ꯋꯥꯀꯔ ꯃꯌꯥꯝ ꯊꯝꯃꯒ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯁꯨꯕ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯊꯥꯗꯔꯒ ꯋꯥꯀꯔ ꯃꯌꯥꯝ ꯊꯝꯃꯒ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯋꯥꯀꯔꯗ ꯊꯤꯗꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯇꯧꯖꯒꯦ ꯍꯥꯏꯅ ꯃꯣꯏꯗ ꯄꯦ ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯁꯨꯕ ꯌꯥꯎꯁꯜꯂꯦ ꯑꯗꯣ ꯃꯇꯦꯡꯒꯨꯝꯕ ꯈꯔꯕꯨꯗꯤ ꯄꯥꯝꯃꯦ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯗꯤ ꯇꯁꯦꯡ ꯐꯖꯅ ꯍꯥꯏꯗꯤ ꯁꯤꯖꯟ ꯑꯃꯃꯝꯗ ꯂꯨꯍꯣꯡꯕꯒꯤ ꯁꯤꯖꯟꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯍꯤꯡꯒ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕ 15 days ꯃꯨꯛ ꯑꯍꯤꯡ ꯇꯨꯝꯗꯦꯕ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯁꯤꯖꯟꯗ ꯁꯣꯐꯥ ꯀꯩ ꯑꯍꯤꯡ ꯇꯨꯝꯗ ꯀꯩ ꯑꯗꯨꯝ ꯇꯧꯕꯗ ꯑꯗꯣ ꯌꯥꯝ ꯋꯥꯅꯗꯤ ꯍꯣꯠꯅꯖꯔꯤꯕꯅꯦꯕ ꯋꯥꯅ ꯍꯣꯠꯅꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯝꯇꯗꯩ ꯃꯇꯦꯡꯁꯨ ꯐꯪꯗꯦ ꯑꯗꯣ ꯒꯣꯔꯃꯦꯟꯗꯒꯤ ꯁꯕꯁꯤꯗꯤꯒꯨꯝꯕ ꯀꯩꯀꯥꯒꯨꯝꯕ ꯐꯪꯗꯦ ꯉꯁꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝꯕꯒ ꯐꯪꯉꯒꯗꯤ ꯁꯨꯔꯛꯏꯁꯦ ꯍꯦꯟꯅꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯅꯦꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯑꯩꯈꯣꯏꯗꯣ ꯆꯥꯎꯊꯣꯛꯆꯒꯦꯅꯁꯨ ꯑꯩꯈꯣꯏ ꯈꯜꯂꯤꯅꯦ ꯏꯔꯝꯗꯝꯒꯤ ꯊꯣꯛꯆꯔꯛꯏꯕ ꯄ꯭ꯔꯗꯛꯁꯦ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯌꯥꯏ ꯌꯥꯔꯤꯕꯅꯦꯕꯀꯣ ꯌꯥꯏ ꯁꯤ ꯃꯦꯇ꯭ꯔꯦꯁꯀꯨꯝꯕ ꯄꯨꯊꯣꯛꯄ ꯌꯥꯏꯅꯦꯕ ꯁꯤꯒꯤ ꯍꯣꯏ ꯍꯣꯏ ꯐꯣꯝꯁꯤꯅ ꯍꯣꯏ ꯑꯗꯩ ꯍꯣꯏ ꯃꯦꯇ꯭ꯔꯦꯁ ꯀꯩꯅꯣ ꯇꯧꯕꯩ ꯃꯦꯆꯤꯟ ꯊꯣꯛꯑꯥꯗ ꯂꯩꯔꯤꯁꯦ ꯃꯅꯨꯡꯗ ꯃꯅꯨꯡꯗꯁꯨ ꯂꯩꯔꯤꯑꯕ ꯅꯥꯀꯟꯗ ꯂꯩꯔꯤꯁꯦ ꯁꯤ ꯇꯦꯕꯦꯛ ꯁꯣꯝꯗꯁꯨ ꯌꯥꯝ ꯂꯩꯔꯤ ꯑꯇꯩꯁꯦꯀꯣ ꯁ꯭ꯄ꯭ꯔꯤꯡꯒꯤ ꯅꯥꯀꯟꯗ ꯃꯦꯆꯤꯟ ꯑꯃ ꯂꯩ ꯍꯣꯏ ꯇꯦꯕꯦꯛ ꯁ꯭ꯄ꯭ꯔꯤꯡꯒꯤ ꯀꯥ ꯂꯣꯏ ꯂꯩꯔꯤ ꯁꯤ ꯃꯦꯇ꯭ꯔꯦꯁꯀꯤꯅꯦꯕ ꯁꯤ ꯃꯦꯇ꯭ꯔꯦꯁꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯝꯇꯗꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯛꯇꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯀꯩꯁꯨ ꯑꯇꯩꯁꯨ ꯊꯕꯛꯁꯨ ꯄꯥꯏꯕꯤꯔꯤꯒꯦ ꯑꯇꯣꯞꯄ ꯊꯕꯛ ꯍꯥꯏꯁꯦ ꯁꯤ ꯑꯇꯩ ꯅꯠꯇꯕ ꯐꯤꯖꯪ ꯍꯣꯏ ꯗꯦꯀꯣꯔꯦꯁꯟ ꯀꯣ ꯁꯣꯐꯥ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗꯒ ꯑꯗꯨꯒꯨꯝꯕ ꯐꯤꯖꯪ ꯅꯠꯇꯕ ꯈꯟꯕꯗꯣ ꯐꯤꯖꯪꯒꯤ ꯄꯣꯠ ꯆꯩꯅ ꯁꯣꯝꯗ ꯂꯩꯌꯦ ꯑꯣ ꯐꯤꯖꯪꯒꯤꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ
ꯐꯤꯖꯪꯒꯤꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯤꯂꯔꯒꯁꯦ ꯐꯤꯖꯪꯗ ꯁꯤꯖꯤꯟꯅꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯟꯇꯣꯞ ꯁꯤꯒꯤ ꯑꯣ ꯃꯔꯤꯗꯣ ꯑꯧ ꯃꯥꯅꯤꯅꯦ ꯍꯣꯏ ꯑꯗꯨꯗ ꯇꯧꯕ ꯐꯤꯖꯪꯒꯤꯁꯦ ꯐꯤꯖꯪꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯍꯣꯜ ꯑꯣꯏꯅ ꯁꯥꯈ꯭ꯔꯒꯅ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯃꯥꯎꯟꯗꯣ ꯂꯩꯔꯦꯕꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯥꯟꯇꯣꯞ ꯃꯌꯥꯏꯅꯦ ꯕꯣꯔ ꯐꯝꯐꯝꯅꯦ ꯀꯨꯟꯗꯣ ꯂꯦꯡꯐꯝꯅꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯐꯣꯇꯣ ꯅꯝꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯈꯛ ꯁꯦꯝꯕꯗꯗꯤ ꯑꯃꯨꯛ 15,000ꯗ ꯑꯗꯨꯝ ꯁꯦꯝꯃꯦ ꯑꯗꯨꯗ ꯑꯗꯨꯝ ꯃꯣꯏ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯐꯖꯅ ꯑꯗꯨꯝ ꯁꯦꯝꯃꯛꯑꯅꯤ ꯂꯥꯏꯠ ꯀꯔꯤ ꯀꯔꯥ ꯂꯥꯏꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯇꯤভ ꯂꯥꯏꯠ ꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯛꯑꯅꯤ ꯗꯦꯀꯣꯔꯦꯁꯟꯒ ꯂꯣꯏ ꯌꯥꯎꯔꯒꯅꯦꯕ ꯁꯣꯝꯗ ꯐꯤꯖꯪꯒꯤ ꯐꯤ ꯅꯨꯡ ꯀꯩꯀꯩꯁꯨ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯇ ꯂꯥꯁ ꯑꯣꯏꯅ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯐꯣꯟ ꯅꯝꯕꯔ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯅ ꯗꯤꯁꯀꯥꯎꯟꯇꯤ ꯑꯦꯚ꯭री ꯇꯥꯏꯝ ꯗꯤꯁꯀꯥꯎꯟꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯗꯤ ꯃꯤꯅ 45K ꯌꯣꯟꯕ ꯁꯣꯐꯥꯗꯣ ꯑꯩꯈꯣꯏꯅ 35ꯇ ꯌꯣꯜꯂꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯏꯝꯐꯥꯜꯗꯒꯤꯁꯨ ꯐꯅꯌꯥꯝ ꯍꯥꯏꯊꯔꯒ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕꯗꯣ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯗꯤ ꯂꯝꯁꯦ ꯂꯥꯞꯃꯜꯂꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯅꯕꯅꯤꯅ ꯑꯗꯨꯅ ꯗꯤꯁꯀꯥꯎꯟꯗꯤ ꯑꯦꯚ꯭री ꯇꯥꯏꯝ ꯗꯤꯁꯀꯥꯎꯟꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯣꯡꯅ ꯑꯗꯨꯝ ꯊꯥꯗꯣꯛꯕꯅꯦ ꯑꯗꯣ ꯑꯩꯅ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨꯝ ꯌꯦꯡꯕꯀꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯐꯪꯒꯅꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯣꯔꯗꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯁꯇꯃꯥꯏꯁ ꯇꯧꯕꯁꯨ ꯌꯥꯏ ꯗꯤꯖꯥꯏꯟ ꯀꯔꯤ ꯀꯔꯥ ꯁꯥꯏꯖ ꯅꯨꯡ ꯏꯚꯟ ꯁꯥꯏꯖ ꯐꯥꯎ ꯑꯗꯨꯝ ꯀꯁꯇꯃꯥꯏꯁ ꯌꯥꯏꯑꯕꯀꯣ ꯍꯥꯏꯗꯤ ꯁꯥꯏꯖ ꯁꯤꯃꯛ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯍꯣꯏ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯝ ꯌꯥꯝ ꯂꯥꯛꯄꯤꯌꯣ ꯐꯖꯩ ꯌꯥꯔꯣꯏꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤꯅꯦꯀꯣ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯅꯦ ꯃꯣꯏꯅ ꯇꯧꯕ ꯕꯤꯖꯤꯅꯦꯁꯁꯦ ꯃꯌꯥꯝ ꯆꯥꯎꯈꯠꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯍꯥꯏꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠ ꯈꯛꯇꯗ ꯗꯤꯄꯦꯟ ꯇꯧꯔꯣꯏꯁꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯃꯆꯥꯅ ꯄꯨꯔꯛꯄ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯟ ꯑꯥꯏꯗꯤꯌꯥꯗꯒꯤ ꯃꯣꯏꯅ ꯐꯣꯝ ꯁꯥꯗꯅ ꯁꯣꯐꯥ ꯁꯥꯗꯅ ꯑꯗꯨꯁꯨ ꯇꯧꯔꯤꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯄꯤꯌꯣ ꯐꯣꯝ ꯁꯦꯝꯕꯁꯦ ꯃꯣꯏꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯅꯦ ꯏꯅꯥꯎꯄꯥꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯔꯅꯤꯆꯔ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯁꯦꯁꯤꯖꯝ ꯁꯥꯏꯠꯇꯒꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯕꯗ ꯗꯤꯁꯀꯥꯎꯟ ꯄꯤꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯤꯔ ꯃꯇꯨꯡꯗ ꯁꯤꯗ ꯑꯣꯔꯗꯔ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ 10% ꯂꯣꯏꯅ ꯗꯤꯁꯀꯥꯎꯟ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯆꯦꯅꯦꯜ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯥꯏꯕꯤꯌꯨ ꯃꯤꯁꯇꯔ ꯑꯦꯟ ꯃꯤꯁꯦꯁ ꯁꯤꯖꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯌꯦꯡꯉ ꯂꯥꯛꯆꯕꯅꯤꯅ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯦꯗ꯭ꯔꯦꯁꯁꯨ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗꯅꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯄꯣꯖꯤꯠꯇ ꯏꯔꯥꯏ ꯂꯥꯏꯀꯣ ꯑꯦꯗ꯭ꯔꯦꯁꯁꯤꯗꯣ ꯑꯗ ꯂꯥꯛꯀꯦꯔꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯃꯣꯏꯔꯥꯡ ꯁꯥꯏ ꯑꯦꯔꯤꯌꯥ ꯑꯅꯛꯄꯗ ꯂꯩꯔꯒꯗꯤ ꯕꯔꯊꯗꯦꯒꯤ ꯏꯚꯦꯟꯠꯁ ꯑꯦꯅꯤ ꯏꯚꯦꯟꯠ ꯑꯣꯏꯕ ꯌꯥꯏ ꯗꯦꯀꯣꯔꯦꯁꯟ ꯂꯣꯏꯅ ꯁꯦꯝꯃꯦꯀꯣ ꯃꯣꯏꯅ ꯀꯩ ꯀꯩꯅꯣ ꯂꯨꯍꯣꯡꯕꯒꯤ ꯗꯦꯀꯣꯔꯦꯁꯟ ꯕꯔꯊꯗꯦ ꯑꯦꯅꯤ ꯄꯥꯔꯇꯤ ꯊꯥꯕꯜꯒꯤ ꯐꯥꯎ ꯇꯧꯋꯦꯅ ꯍꯥꯏꯀꯣ ꯄꯣꯠ ꯀꯩ ꯀꯥ ꯂꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯌꯣ ꯑꯗꯣ ꯁꯦ ꯁꯣꯐꯥ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯁꯦꯝꯕ ꯃꯣꯏ ꯃꯈꯨꯠꯃꯛꯅ ꯁꯦꯝꯕꯅꯦꯀꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥꯁꯦ ꯃꯣꯏꯅ ꯁꯦꯝꯕ ꯁꯣꯐꯥꯅꯦ ꯃꯤꯁꯇ꯭ꯔꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯅ ꯊꯥꯗꯔꯒ ꯇꯧꯕ ꯉꯥꯛꯇꯅꯦ ꯗꯤꯖꯥꯏꯟ ꯀꯔꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯆꯦꯛꯁꯤꯜꯂꯦ ꯌꯥꯝꯅ ꯁꯦꯝꯕꯁꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯁꯣꯐꯥꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯐꯔꯅꯤꯆꯔꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯑꯗꯒꯤ ꯀꯩꯅꯣꯒꯤꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯄꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝ ꯌꯦꯡꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯤꯌꯔ ꯇꯧꯗꯨꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯍꯜꯂꯒꯀꯣ ꯁꯤꯗ ꯂꯣꯏꯅ ꯑꯣꯔꯗꯔ ꯂꯥꯛꯍꯟꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ